Good morning everyone. Ngasigi date 21 July 2025. Nithokaba numit. Chahi ahomgi mamangda mafam sidagi aina home tour ama tawkhibani. Ngasisu amka tawge. Hadi chahi ahomgi matungda kari ahomba lei haido khangnabagi damoktani. Sidagi laaga khogi catches maina leire. Duga changani sumaina changaga khogi sidagi inkolde haure. Duga sida khogi yangang pambi ngumba awangum je hawi ko. So sigi uji chawba ngamde ma so wale sinbagi kaino. Nasik pambi duga sida hauri se orchid Kongun Melai. Aduga sum changase changaga khogi typical Manipuri khogi Maitai society gi haitare. Topada oram da psi hai adu khogi yumlai kairei se kamaya tawi haibado adu ucharke aduga sisina khogi se sumang leire sina han mamang sangoi ama leirame adudo mai phipamdo punsi loisilaba adugi sumaina nauna ama sanaba kan honari aduga sina khogi yum hai kru pambi smaile raga yumgi akoibada chacharake smaile raga sina khogi gari park tawbamni dagi nakanda anova development hairagadi sida leirise yam phajagre green wall oina ko mayamna khangamani sigi manase kari no haibase siyo. Isn't this beautiful? This is lovely. I'm uchak si green one oil ko mayam so sa sa nam nale mulberry lere di komla pambi lere duka sina kapoi sina kogi hybrid ne tokse tangkhul ga maitei ga sina kogi phau thamlaba coat lere duga sina kogi maning lom legi urakpa view duni sina mapan thopam lere duga hui lere sina koi ima lere thabo kan graboni he thabo lepo yabote sin thaine koi yum lere ichi lakani haibagi champut ahau pije dore kongjum champut si changaga mapan amuk thokcherage si lere sina koi lining thau sina koi chengphu ko chai ni phu yanjila bane du sum leiri sum leibo isnu sorna chambi boisnu chengphu wat chengphu je hang bi ade side koi hingi bani silere sina mamang su sa kharabani koi upu mai makhongse design haidare silere aduga sina koi gi ima tongpham aduga sina si phamse koina leimarel haitare upu macam lei to aduga haitaraga table white color sangjin leirame si ai maning lom dei changakpani hojik mangol yore aduga sina sumang yare numit thokpa hore
ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯃꯥꯡꯗ ꯑꯩꯅ ꯎꯠꯆꯈꯤꯕ ꯌꯨꯝꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒꯅꯤ ꯅꯗꯤ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨ ꯂꯣꯏꯁꯤꯟꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯈꯔꯗꯤ ꯂꯩꯔꯦ ꯆꯪꯉꯒ ꯌꯦꯡꯃꯤꯟꯅꯁꯦ ꯃꯥꯒꯤ ꯃꯁꯛꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯑꯣꯄꯤꯅꯤꯌꯟ ꯂꯩꯔꯒꯗꯤ ꯁꯨꯝ ꯍꯥꯏꯕꯤꯔꯣ ꯃꯥꯁꯦ ꯐꯖꯗꯧꯕ ꯃꯥꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯈꯔ ꯋꯥꯠꯀꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯏꯝꯄ꯭ꯔꯨꯚꯃꯦꯟꯒꯤ ꯁꯖꯦꯁꯟ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯅ ꯁꯨꯃꯥꯡ ꯑꯣꯏꯅꯕꯅꯤ ꯑꯗꯨꯒ ꯁꯤꯗꯅ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯋꯥꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯁꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯦ ꯁꯤꯗꯒꯤ ꯏꯁꯤꯡꯁꯤ ꯆꯤꯡꯉꯒ ꯌꯨꯝ ꯁꯥꯕ ꯁꯤꯖꯤꯟꯅꯕꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯆꯪꯉꯒ ꯑꯃꯨꯛ ꯌꯦꯡꯁꯦ ꯀꯥꯈꯠꯂꯒ ꯁꯤꯗ ꯅꯥꯀꯟꯗꯒꯤ ꯆꯪꯕꯅꯤꯀꯣ ꯃꯥꯡꯒꯣꯜꯗꯒꯤ ꯆꯪꯕꯗꯨꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯇꯦꯞꯇꯣ ꯁꯦꯝꯗ꯭ꯔꯤꯕ ꯑꯗꯨꯅ ꯁꯤ ꯅꯥꯀꯟꯗꯒꯤ ꯆꯪꯕꯅꯤ ꯑꯗꯨꯒ ꯊꯣꯡ ꯄꯥꯟꯅꯕ ꯄꯣꯠ ꯆꯩ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯀꯥ ꯑꯃ ꯂꯩꯔꯦ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯅꯤ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯐ꯭ꯂꯣꯔꯤꯡꯁꯦ ꯁꯤꯁꯦ ꯑꯣꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯁꯤ ꯐ꯭ꯂꯣꯔꯤꯡ ꯋꯥꯠꯂꯤ ꯁꯤꯁꯤꯅ ꯃꯥꯡꯒꯣꯟ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯑꯩꯅ ꯆꯪꯉꯛꯄ ꯊꯣꯡꯗꯨꯅ ꯁꯤ ꯂꯩꯔꯦ ꯃꯄꯥꯟꯗ ꯎꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗꯨꯒꯤ ꯁꯨꯃꯥꯡꯅꯤꯀꯣ ꯎꯠꯆꯔꯛꯀꯦ ꯁꯤꯗꯩ ꯆꯪꯉꯛꯑꯒ ꯁꯨꯃꯥꯏꯅ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯀꯥꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯥꯡꯒꯣꯟ ꯑꯣꯏꯗꯣꯔꯤꯕ ꯃꯥꯡꯒꯣꯟꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨ ꯃꯊꯛ ꯀꯥꯈꯠꯂꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯁꯨꯃꯥꯏꯅ ꯃꯊꯛ ꯀꯥꯈꯠꯂꯦ ꯂꯦꯠꯁ ꯒꯣ ꯑꯞ ꯁꯤꯒꯤ ꯑꯣꯄꯟ ꯊꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ you get lot of sunlight especially in the morning ꯁꯨꯃꯥꯏꯅ ꯅꯨꯃꯤꯠ ꯊꯣꯛꯂꯛꯄꯀꯣ ꯅꯨꯃꯤꯠꯁꯦ ꯁꯣꯟꯗꯒꯤ ꯊꯣꯛꯑꯦ ꯁꯣꯟꯗꯒꯤ ꯗꯥꯏꯔꯦꯛꯃꯛ ꯊꯣꯛꯄꯗꯤ ꯅꯠꯇꯦ ꯅꯣꯔꯠ ꯏꯁꯇꯒꯤ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯌꯥꯔꯦ ꯀꯥꯈꯠꯂꯒꯦ ꯑꯗꯨꯒ ꯁ꯭ꯇꯦꯌꯔꯀꯦꯁꯁꯤ ꯈꯔ ꯄꯥꯛꯄꯁꯤꯅ ꯐꯩ ꯍꯥꯏꯗꯤ ꯏꯃꯔꯖꯦꯟꯁꯤ ꯃꯇꯝꯗꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯊꯥꯡꯒꯠꯄꯗ ꯏꯁꯄꯦꯁꯦꯜꯂꯤ ꯎꯄꯨ ꯀꯥꯡꯊꯣꯟ ꯊꯥꯡꯒꯠꯄꯗ ꯅꯨꯡꯉꯥꯏꯅꯕ ꯑꯗꯨꯒ ꯁꯤ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯆꯪꯉꯦ ꯑꯗꯨꯒꯁꯤꯒꯤ ꯀꯥꯁꯦ ꯁꯤꯗꯒꯤ ꯆꯪꯉꯛꯄꯅꯤꯀꯣ ꯁꯤꯁꯦ ꯗꯥꯏꯅꯤꯡ ꯀꯝ ꯀꯤꯠꯆꯟ ꯑꯣꯏꯗꯧꯔꯤꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯐꯥꯎꯖꯤꯜꯂꯒ ꯁꯤꯗ ꯁ꯭ꯄꯦꯁ ꯃꯆꯥ ꯑꯃ ꯂꯩ ꯁꯤꯁꯤꯅ ꯋꯥꯁꯤꯡ ꯑꯦꯔꯤꯌꯥ ꯑꯣꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯆꯪꯉꯒ ꯁꯤꯗꯅ common wash facility ko wash facility so sunlight phange phajana then sina bedroom oidene sigi bedroom sina sona mamang thange aduga nakanda thonau ani thong ama sumai leiraga sidna akogi washroom changnaba sigi bedroom sida sigi exclusive oiba washroom ni ko sisangan sida wash basin am thamani aduga sina toilet and bathroom haitare sin smaile bedroom sidagi thoda kadi masagi kitchen cum dining area se lere sidagi thoklaga mapan thokle sida kumda ge asu yare aduga sumaina kakhat ke asu yare
ꯑꯗꯨꯒ ꯌꯦꯠꯂꯣꯝꯗ ꯁꯨꯃꯥꯏꯅ ꯀꯥ ꯑꯃ ꯂꯩ ꯁꯤ ꯀꯥꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯌꯤꯡ ꯔꯨꯝ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯁꯤꯠꯇꯤꯡ ꯑꯦꯔꯤꯌꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯄꯥꯟ ꯁꯤꯗ ꯋꯤꯟꯗꯣ ꯑꯃ ꯍꯥꯞꯄꯦ ꯁꯤ ꯒ꯭ꯂꯥꯁ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯁꯨꯃꯥꯡꯂꯣꯝꯗꯀꯣ ꯉꯁꯥꯏꯒꯤ ꯋꯥꯗꯣ ꯑꯃꯨꯛꯀ ꯂꯩꯔꯦ ꯁꯤꯗ ꯀꯥꯔꯒ ꯌꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯔꯀꯦꯁ ꯂꯩꯔꯦ ꯁꯤ ꯀꯥꯈꯠꯂꯦ ꯀꯥꯈꯠꯂꯒ ꯅꯨꯃꯤꯠ ꯊꯣꯛꯑꯦ ꯐꯖꯅ ꯅꯨꯃꯤꯠꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗꯣ ꯎꯔꯦ ꯇꯦꯔꯦꯁ ꯑꯦꯔꯤꯌꯥ ꯌꯧꯔꯦ ꯃꯅꯤꯡꯒꯤ ꯆꯤꯡꯁꯦ ꯐꯖꯗ꯭ꯔꯥ ꯂꯩꯃꯈꯣꯡ ꯍꯥꯏꯅ ꯊꯥꯕ ꯆꯤꯡꯗꯨꯅꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯋꯥꯡꯕ ꯆꯤꯡꯉꯤ ꯃꯣꯏꯁꯦ ꯈꯤꯇꯪ ꯖꯨꯝ ꯇꯧꯁꯤꯜꯂꯛꯀꯦ ꯏꯔꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯔꯗꯤꯀꯣ ꯆꯤꯡꯗꯣꯟꯁꯤꯗ ꯀꯥꯔꯒ ꯂꯩꯃꯈꯣꯡꯒꯗ ꯎꯈꯤꯗ꯭ꯔꯦꯅꯦ ꯂꯩꯔꯝꯃꯤꯗ ꯋꯥꯁꯤꯅ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯆꯍꯤ 3ꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯣ ꯊꯣꯏꯗꯣꯛꯄ ꯑꯍꯣꯡꯕꯗꯤ ꯎꯗꯦ ꯍꯣꯏꯗ ꯌꯥꯝꯅ ꯍꯣꯡꯉꯒ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯀꯥꯏꯔꯛꯅꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠꯇꯗꯤ ꯑꯁꯪ ꯑꯃꯥꯟꯁꯤ ꯐꯖꯅ ꯂꯩꯕ ꯑꯗꯨꯒ ꯍꯋꯥ ꯅꯨꯡꯁꯤꯠ ꯁꯦꯡꯕꯁꯤꯅ ꯈ꯭ꯋꯥꯏ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯍꯛꯆꯥꯡ ꯐꯔꯅꯤ ꯑꯗꯨꯅ ꯏꯪꯈꯣꯜꯒꯤ ꯇꯨꯔꯁꯦ ꯂꯣꯏꯔꯕꯅꯤꯅ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ if you have any comment ꯑꯃꯅ ꯁꯤꯗꯒꯤ ꯐ꯭ꯂꯣꯔ ꯑꯃꯒ ꯍꯥꯞꯄꯁꯦ ꯐꯖꯒꯗ꯭ꯔꯥ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯞꯇꯥꯔꯒꯗꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯄꯤꯅꯤꯌꯟ ꯂꯩꯔꯒꯗꯤ ꯄꯤꯕꯤꯔꯝꯃꯨ I would be very grateful for for sharing your comment opinion. Thank you. Bye. Take care everyone. Bye.